Hello, bye. Hey. Hello, Sharma. Aina ngangisi tabibra. Ah, uh, मैं मणिपुर से तोंबा आई कमेंट सिटी पाजरकेबको अदो तोमने इरे कमेंट से पाद्रिंगे आई ngangi se mek seng na tabra tadabra adu कमेंट amtang tawsen biro ai live se tatlureba keno toroga network yadabdagi tattana mu makukti mo horei ne ko aduna ai ngangi se taragati कमेंट तंग tawsen biro adu ai कमेंट से मखा पाथara pakom chu dum pijarke hello tai hai da ke sor thok pam thaga chari ai tai bro fajana thaga chari adu de tomba ai je ke live se sing ha ke mamang ge live to adu do network ya da bagi reconnecting ani rak to da dum ai ngang se tar ta da comment se ka nam to rok tra bu ko dai di reconnecting pat pat to bu dai phone se ka no se live se ka thala mu ku te horok pane aduna mi ju leiram ba yeng ma mayam ju lai masing handa gre aduga notification ju anirak chuba tawbani na notification pak cha to mandre mayam da soidana yawroi khange pro telegram se handak hek yam tawre masi kai gi oidono bro hai tomba sidi keno ne telegram sidi koi gi unauthorized oiba link kumba ko mayam singjina kai kai tharak pokholok pa mayam si click bang taw tong nei mayam sin tawise do account si telegram the channel gumba hang bo khot pa si ko mayam si amna unsecure oiba two way authentication gumba thamdaba aduga secure oidaba sina maram oir kan line hek taw ngam bai tare aduna ni hai tare sam sambida मैम शेयर तब याब लेरदी शेयर तौसनबिरमो ग्रुप कुंबदा ngasai लाइव यंगम मैम से अहनिरक सुबोइन तौबनिन अहानबा सुब तौबदो तत्किबगी हजिक मी से मसिंग सु फनाम हंदारे दुगा लाइव से कमेंट सु मरी मरी लाम बसिंग दो लाकिद्रे अदो मैम अमुक थेंगबिरगदी चंगबिरो दुगा शेयर तब याब लेरदी शेयर तौसनबिरो नेरवक नुहाइतम मरम मरगा तलोरे मारो वारो बियादे अमु याकिद्रे जाला मैम तुमिन लेरे कमेंट अमता लाकिद्रे तारे तादबरा खंगद्रे नुहाइ ट्रेन नेटवर्क सिनने आई मसी आई ये सोबनी हाई तारे आई की स्टेज दा नेटवर्क फजना फंगदबगी ने दो यादसु यादना दुम मैम खामिनरसे आई जो तो पोर्शन अमता लेक्ट्रे सिनतना थोबा आई दो फोन लाको दो खंगे दो लाइट था लेबदो फोन दो पैकेट याबदा कथलबा आई ngasai no phone toram time do live tha jeng dang ha wai sana ge toram bane do live se loy ga torok da di thing do male yengas happy friendship day to ai jo मैम da happy friendship day wish to ge toram ai jo ngasai phone torok do wai sana ga di hai ge na ai su khalam bane do comment ira ko dang han aina ngasai khalam do live tha ing na kaw net se yadre net ngai di ngarang di kem taw do ne do live set to ni ai amutang reconnect to ya bri yenge aduga chaptragadi taragadi amuk yara agadi yari so haibiro yamba chak sadriye ai chak ti loy net ya dana tat lore hauji ku sap sap pe na hai je romesh na hai re je yamba chapra sap tabra kamai to ge kamen to toksin bira dam ngai ne o yare yare hai o yara di adum continue to se ya daga di pura ka thala makok te mo hawrage sini adum chappa le di ngai ro ina
ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯏ ꯍꯥꯏꯌꯦ ꯔꯣꯃꯦꯁ ꯋꯥꯏꯈꯣꯝꯅ ꯔꯣꯃꯦꯁ ꯊꯥꯒꯠꯆꯔꯤ ꯑꯩꯗꯣ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛ ꯁꯤꯖꯤꯟꯅꯕꯀꯣ ꯖꯤꯑꯣꯒꯤ ꯁꯤꯝ ꯁꯤꯖꯤꯟꯅꯕꯗ ꯖꯤꯑꯣꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯒ ꯉꯔꯥꯡ ꯐꯥꯎꯗꯤ ꯀꯩꯝ ꯇꯧꯗꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯑꯃꯨꯛ ꯉꯁꯤꯃꯨꯛ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯃꯄꯥꯟꯗ ꯅꯣꯡ ꯇꯥꯕꯒꯗꯤ ꯃꯔꯤꯗꯤ ꯂꯩꯅꯕꯗꯤ ꯊꯣꯛꯇꯕꯅꯤ ꯈꯤꯇꯪ ꯑꯗꯨꯅꯁꯨ ꯏꯐꯦꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯔꯛꯀꯤ ꯀꯔꯕꯥꯔꯁꯦ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤ ꯇꯠꯂꯨꯕꯗꯨꯅ ꯂꯥꯏꯚ ꯌꯦꯡꯉꯝꯕ ꯃꯌꯥꯝꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯊꯥꯗꯣꯏ ꯆꯪꯉꯛꯇ꯭ꯔꯕ ꯏꯌꯥꯝꯕ ꯆꯪꯉꯛꯇ꯭ꯔꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯥꯕꯗꯁꯨ ꯆꯪꯉꯛꯇꯦ ꯍꯧꯖꯤꯛꯁꯨ ꯆꯪꯉꯛꯇꯦ ꯑꯗꯣ ꯑꯦꯔꯔꯁꯨ ꯀꯃꯦꯟ ꯇꯧꯔꯛꯑꯝꯃꯕꯅꯦ ꯑꯩ ꯊꯥꯗꯣꯏꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯃꯦꯗꯅ ꯃꯥ ꯌꯥꯝꯅ ꯋꯥꯔꯧꯅ ꯀꯃꯦꯟ ꯇꯧꯔꯝꯃꯕꯅꯦ ꯑꯦꯔꯔꯁꯨ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤ ꯇꯠꯄꯗ ꯌꯥꯎꯈ꯭ꯔꯦ ꯂꯥꯏꯐꯁꯦ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤꯔ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯤꯛꯑꯦ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯩ ꯈꯟꯕꯗ ꯆꯠꯄꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯖꯤꯑꯣ ꯅꯦꯠꯋꯥꯔꯛꯁꯤ ꯅꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯁꯤꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯄꯨꯔꯥ ꯂꯋꯥꯏꯅꯤ ꯏꯇꯥꯎ ꯑꯩꯅ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯂꯋꯥꯏ ꯂꯋꯥꯏ ꯍꯥꯏꯀꯥꯟꯗꯦ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯃꯇꯥꯡꯗꯗꯤ ꯂꯋꯥꯏ ꯃꯀꯣꯛꯅꯤ ꯃꯁꯤ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯉꯥꯅꯨꯒꯤ ꯆꯥꯛ ꯀꯧꯕ ꯆꯥꯊꯣꯛꯎꯔꯦ ꯑꯁ ꯏꯌꯥꯝꯕ ꯁꯤ ꯐꯔꯣꯏꯗꯣꯔꯤ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ ꯉꯥꯅꯨ ꯆꯥꯕꯣ ꯌꯦꯟꯕꯨ ꯆꯥꯕꯣ ꯉꯥꯕꯨ ꯆꯥꯕꯣ ꯂꯛꯅꯒꯦ ꯌꯥꯎꯅ ꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯂꯣꯟꯅ ꯍꯥꯏꯔꯝꯗꯕꯤ ꯍꯩꯖꯤꯜꯂꯒ ꯑꯝꯇ ꯆꯥꯂꯨꯛ ꯃꯨꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯕ ꯌꯥꯔꯣꯏꯗꯣꯔꯤ ꯐꯠꯇ꯭ꯔꯦ ꯏꯇꯥꯎ ꯍꯥꯏꯌꯦ ꯊꯣꯏꯕꯅ ꯕ꯭ꯔꯣꯒꯤꯗꯨ ꯏꯌꯥꯔꯇꯦꯜ ꯅꯨꯡꯉꯥꯏꯔꯗꯤ ꯏꯌꯥꯔꯇꯦꯜꯗ ꯑꯣꯜꯂꯁꯦ ꯍꯥꯏ ꯔꯣꯃꯦꯁ ꯏꯌꯥꯔꯇꯦꯜꯗ ꯑꯩ ꯑꯣꯟꯅꯤꯡꯉꯕꯅꯦ ꯁꯤꯝꯁꯤꯀꯣ ꯑꯗꯣ ꯑꯩ ꯑꯣꯟꯗꯤ ꯑꯣꯜꯂꯣꯏ ꯃꯁꯤꯒꯤ ꯁꯤꯝꯁꯤꯗꯤ ꯏꯌꯥꯔꯇꯦꯜꯗꯤ ꯑꯣꯜꯂꯔꯣꯏꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯌꯥꯔꯇꯦꯜꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯋꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯋꯥꯏ ꯃꯀꯣꯛꯅꯤ ꯀꯩꯅꯣ ꯂꯩꯔꯤꯁꯦ ꯂꯋꯥꯏꯅꯤ ꯂꯋꯥꯏꯕꯨ ꯂꯋꯥꯏ ꯍꯥꯏꯕꯅꯤ ꯀꯩꯗꯧ ꯀꯩꯅꯣ ꯇꯧꯔꯨꯗꯣꯏꯅꯣ ꯂꯋꯥꯏꯗ ꯂꯋꯥꯏ ꯂꯧ ꯋꯥꯏꯔꯒ ꯎ ꯐꯝꯅꯤ ꯂꯋꯥꯏ ꯍꯥꯏꯅꯔꯝꯕꯗꯩ ꯁꯨꯝ ꯂꯋꯥꯏ ꯂꯋꯥꯏ ꯆꯠꯈ꯭ꯔꯦ ꯈꯤꯇꯪ ꯆꯥꯎꯈꯠꯇꯕ ꯂꯋꯥꯏꯗꯅꯀꯣ ꯂꯋꯥꯏ ꯂꯋꯥꯏ ꯍꯥꯏꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯤ ꯃꯐꯝꯁꯦ ꯄꯨꯔꯥ ꯂꯋꯥꯏꯅꯤꯀꯣ ꯂꯋꯥꯏ ꯃꯀꯣꯛꯅꯤ ꯂꯋꯥꯏ ꯃꯀꯣꯛꯅꯤ ꯂꯝ ꯆꯨ ꯂꯩꯕ ꯂꯋꯥꯏ ꯅꯣꯡ ꯑꯗꯨꯝ ꯆꯨꯏ ꯀꯩꯅꯣ ꯑꯔꯣꯏꯕ ꯁꯇꯔꯗꯦ ꯁꯟꯗꯦ ꯍꯦꯛ ꯌꯧꯔꯒ ꯅꯣꯡ ꯍꯦꯛꯇ ꯆꯨꯕ ꯍꯞꯇꯥ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯀꯩꯅꯣꯝ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕꯁꯦ ꯅꯣꯡ ꯆꯨꯁꯟ ꯂꯩꯔꯅꯤ ꯆꯠꯅꯤꯡꯉꯔꯣꯏ ꯕꯤꯠ ꯂꯩꯔꯔꯣꯏ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯦ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯍꯧꯔꯁꯦ ꯉꯥꯅꯨꯗꯣ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯑꯩ ꯖꯤꯕ ꯍꯤꯡꯁꯥ ꯇꯧꯔꯔꯣꯏꯒꯦ ꯉꯥꯅꯨ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯇꯝꯅꯔꯛꯇꯅ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯔꯅꯤ ꯑꯩ ꯉꯥꯅꯨꯒꯨꯝꯕ ꯁꯥ ꯉꯥ ꯖꯤꯕ ꯍꯤꯡꯁꯥ ꯇꯧꯔꯔꯣꯏꯒꯦ ꯑꯩ ꯃꯗꯨ ꯃꯪꯗ ꯂꯥꯛꯑ ꯇꯝꯅꯗꯧ ꯃꯥꯜꯂꯦꯕ ꯃꯣꯏ ꯊꯋꯥꯏꯗꯨꯅ ꯑꯁꯗꯣ ꯅꯣꯡ ꯈꯥꯛꯄ ꯃꯅꯤꯡꯗ ꯎꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯏꯠ ꯃꯉꯥꯜꯗꯣ ꯌꯥꯝ ꯆꯠꯄꯩ ꯇꯥꯏꯞ ꯇꯥꯏ ꯆꯠꯄ ꯑꯇꯩ ꯀꯩꯝ ꯆꯠꯇ꯭ꯔꯁꯨ ꯍꯋꯥꯏ ꯀꯧꯕ ꯖꯤꯕꯁꯦ ꯍꯤꯡꯅꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯐꯥꯎꯗꯤ ꯂꯩꯕ ꯆꯠꯂꯤꯗꯅ ꯑꯗꯨꯐꯥꯎ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯌꯥꯝ ꯇꯟꯕ ꯕ꯭ꯔꯣꯁꯨ ꯀꯔꯤ ꯁꯇꯦꯠꯇ ꯂꯩꯔꯤꯒꯦ ꯍꯥꯏꯌꯦ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯗꯣꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯕ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯅꯣꯡ ꯆꯨꯁꯨ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯈꯥꯏ ꯃꯅꯨꯡꯗ ꯂꯥꯏꯠꯀ ꯉꯥꯜꯂꯤꯗꯣ ꯎꯍꯧꯋꯦꯗꯅ ꯃꯌꯥꯝ ꯄꯨꯔꯥ ꯂꯣꯏ ꯂꯋꯥꯏ ꯃꯀꯣꯛ ꯍꯥꯏꯁꯤꯅꯤ ꯅꯣꯡꯃꯗ ꯇꯥ ꯂꯩꯕ ꯂꯋꯥꯏꯅꯤ ꯁꯤ ꯂꯋꯥꯏꯁꯦ ꯕ꯭ꯂꯤꯡꯀꯤꯠꯇꯔꯣ ꯍꯥꯏꯌꯦ ꯕ꯭ꯂꯤꯡꯀꯤꯠꯇ ꯅꯠꯇꯦ ꯏꯁꯥꯅ ꯆꯠꯂꯒ ꯂꯩ ꯕ꯭ꯂꯤꯡ ꯇꯧꯅꯕ ꯑꯩꯈꯣꯏ ꯁꯦꯟ ꯄꯥꯏꯗꯦ ꯌꯥꯝ ꯂꯥꯏꯔꯔꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯅꯪꯅ ꯍꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯃꯤꯅ ꯍꯥꯠꯂꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯏꯌꯥꯝꯕ ꯃꯤꯅ ꯍꯥꯠꯂꯁꯨ ꯆꯥꯕꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯋꯥꯏꯗꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗꯣ ꯁꯣꯏ ꯌꯧꯔꯛꯀꯅꯤ ꯏꯌꯥꯝꯕꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥꯅꯨꯅ ꯇꯝꯅꯗ꯭ꯔꯣꯕꯅꯦ ꯌꯦꯡꯉꯨ ꯃꯪꯗ ꯑꯂꯦꯛꯁ ꯃꯤꯇꯩ ꯍꯥꯏ ꯁꯔ ꯍꯥꯏꯌꯦ
Hi, Alex. Alex karamba Alex no gyan tadre. Laway magko network si deba. Chapure. Tari ba tadra mo khang ro sinamo. Maya to tara mo idene. Aina du ko yum dadi. Ko yum dadi network ti sung chappa khotpa subai to was Jio di. Am tadi thengna di ngasi bawda. Si mafam si yadre. Sai di hai do ina laway na du mo ni hai tare. Marak to tadi connect to ru re. Tare ai do to ba. Reconnect to re. Ani rak reconnect to mamang ya ham ba tharam lai to mu kak thalaga mu si ani su ba hꯧꯔꯤꯅꯦꯕ ꯑꯗꯨ ꯁꯤꯗꯁꯨ ꯑꯃꯨꯛ ꯔꯤꯀꯅꯦꯛ ꯇꯧꯔ ꯆꯠꯄ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯀꯩꯝꯇ ꯎꯄꯥꯏ ꯑꯣꯞꯁꯟ ꯑꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ 5Gꯁꯦ ꯊꯣꯛꯏ ꯑꯩꯅ ꯌꯦꯡꯕꯗ ꯇꯥꯋꯔꯁꯨ ꯁꯤꯒꯅꯦꯜ ꯕꯥꯔꯁꯨ ꯄꯨꯔꯥ ꯐꯨꯜ ꯁ꯭ꯇ꯭ꯔꯦꯡꯇꯅꯤ ꯀꯥꯔꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯠꯄꯛꯄꯁꯦ ꯅꯣꯡꯗꯤ ꯀꯟꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯠ ꯑꯏꯪ ꯑꯏꯪꯕ ꯁꯣꯝꯗꯒꯤ ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯌꯥꯎꯕ ꯅꯨꯡꯁꯤꯠ ꯈꯔ ꯈꯔ ꯁꯤꯖꯜꯂꯛꯄꯁꯦ ꯑꯁ ꯃꯅꯤꯡꯗ ꯂꯥꯏꯠꯇꯣ ꯌꯦꯡꯉꯣ ꯂꯥꯏꯠꯅꯤꯡꯒꯤ ꯃꯈꯣꯟꯗꯤ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯃꯈꯣꯟ ꯁ꯭ꯄꯤꯠ ꯑꯣꯐ ꯂꯥꯏꯠ ꯁ꯭ꯄꯤꯠ ꯑꯣꯐ ꯁꯥꯎꯟꯁꯦ ꯈꯦꯠꯅꯩ ꯍꯥꯏꯕꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯈꯪꯒꯦ ꯍꯥꯏꯗꯤ ꯅꯣꯡ ꯇꯥꯀꯥꯟꯗ ꯈꯪꯉꯦ ꯌꯥꯝꯅ ꯁꯥꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯗꯤ ꯐꯣꯟ ꯈꯔ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯌꯥꯕꯅꯤ ꯏꯅꯥꯎꯅ ꯇꯧꯕꯗꯣ ꯌꯦꯡꯅꯤꯡꯕꯩ ꯋꯥꯅꯤ ꯃꯌꯥꯡ ꯃꯆꯥꯅ ꯇꯧꯕꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯎꯏꯌꯦ ꯍꯣꯏ ꯃꯥꯅꯤ ꯏꯌꯥꯝꯕ ꯃꯣꯏꯅ ꯇꯧꯕꯗꯨꯗꯤ ꯅꯨꯡꯇꯤꯒꯤꯁꯨ ꯎꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯜ ꯁꯨꯅꯕ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕ ꯌꯥꯏꯌꯦꯅ ꯈꯜꯂꯒ ꯑꯩꯁꯨ ꯍꯥꯡꯉꯨꯕꯅꯤ ꯅꯣꯡ ꯌꯥꯝ ꯀꯟꯈꯠꯂꯛꯏ ꯃꯈꯣꯟ ꯌꯥꯝ ꯀꯟꯅ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯍꯧꯔꯦ ꯅꯣꯡ ꯃꯈꯣꯟꯁꯦ ꯊꯣꯡꯅꯥꯎꯗ ꯅꯣꯡ ꯍꯥꯏꯖꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯝꯇꯪ ꯃꯌꯥꯝ ꯃꯤꯀꯨꯞ ꯑꯝꯇꯪ ꯉꯥꯏꯕꯤꯕ ꯇꯥꯔꯦ ꯔꯣꯃꯦꯁꯀꯤ ꯀꯃꯦꯟꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯄꯥꯔꯒꯦ ꯅꯣꯡ ꯍꯥꯏꯖꯤꯜꯂꯗꯤ ꯂꯣꯏ ꯆꯣꯠꯄꯗ ꯇꯥꯔꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯑꯝꯇꯪ ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯅꯣꯡꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦꯍꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯕ꯭ꯔꯣꯒꯤꯅꯦꯠꯁꯦ ꯑꯩꯈꯣꯏꯗ ꯈꯥꯏꯔꯛꯄ ꯌꯥꯔꯗꯤꯀꯣ ꯑꯩꯈꯣꯏ ꯈꯔ ꯑꯁ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯔꯣꯃꯦꯁ ꯑꯗꯨ ꯌꯥꯔꯝꯃꯗꯤ ꯑꯩꯉꯣꯟꯗꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯞꯁꯟꯁꯦ ꯂꯩꯐꯝ ꯊꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯌꯥꯔꯇꯦꯜꯒꯤ ꯀꯩꯅꯣꯗꯗꯤ ꯄꯣꯁꯄꯦꯗꯀꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯑꯩ ꯍꯥꯏꯐꯦꯠ ꯑꯃꯨꯛꯈꯛ ꯇꯥꯒꯦꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ 2GB ꯄ꯭ꯂꯥꯟ ꯑꯃ ꯀꯥꯞꯄꯦꯕ ꯑꯗꯣ ꯑꯩ 2GBꯁꯦ ꯂꯣꯏ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯤꯗꯒ 500 MB ꯑꯩꯅ ꯄꯤꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯕꯒꯤ ꯁꯤꯗꯁꯨ ꯆꯞ ꯆꯥꯅ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯄ ꯍꯧꯔꯦ ꯁꯤꯗ ꯍꯥꯏꯌꯦ ꯑꯣ ꯅꯣꯡ ꯀꯟꯅ ꯇꯥꯔꯦ ꯁꯤꯗꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯃꯈꯣꯟꯁꯦ ꯇꯥꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯁꯍꯤꯔ ꯑꯍꯃꯗꯀꯤ ꯀꯃꯦꯟꯁꯦ ꯄꯥꯗ꯭ꯔꯤꯉꯩꯗ ꯇꯨꯝꯃꯒꯦ ꯏꯇꯥꯎ ꯒꯨꯗ ꯅꯥꯏꯠ ꯑꯅ ꯊꯣꯏꯕꯅ ꯍꯥꯏ ꯊꯣꯏꯕ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯄꯣꯊꯥꯔꯣ ꯊꯦꯡꯉꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 12 ꯇꯥꯗꯣꯔꯦ ꯊꯦꯡꯉꯕꯅꯤ
comment ngahak paraga wari watai ngahak tawugige saida amana bro Realme 15 Pro ga OnePlus Note 5 ka Samsung S24 Fan Edition ga ahum si overall yengbada karamba laibana fagarage aduga Sony IMX896 ga LYP7 ani se karambana hena fage amta haibiro hai phone ahumduda yengta de Realme 15 Pro gani processor yo masika hang channel se to yam aina ngangi se tabiribra taragadi comment amtang isenbiro nero yadabagira kaino mi masing jara lo handagi bi type tawe aduga comment su ya hidraba kam tawre comment su lakte mi masing su hatlon handagi je buta pulak on sabun noina sije nero yadabagi he to nong Manipur handak yam toy ni sing chawba thuis nong su da su chap ngangi se tabra ina tai da tari amo unga leire haire yamna adudi mayam ai taragasu tadragasu ai amutang kakthalage ko makok tege mu haurage natragadi agam sumaina sappa leide jam nungai ro hai tare amu kakthalaga makok tege mu haurage do mu sanction biro aduga adumaina tawro sinatradi chap chap taw leire